State asida thokliba irang asigi matangda Manipur imana Indiagi President Draupadi Murmugi puning chingchilagli. Indiagi President Draupadi Murmugi mafamda hojik state asida thokliba irang asigi mari lainana Manipur imagi maikaidagi wafam kaya thamlagli. Manipur imagi co-convener S. Santikumar Maitayna khudek piduna thokpa cherol aduda hai Kuki Zone Maitayda Singani Kulhumdogi May Humda Mitaida Hatpana Chingba Singi Lamda Lairiba Maitagi Yum Maitabana Chingba Amadi Maitai Singda Atamnana Kutaduna Tantorakpani Atuba Matamda Magi Mafam Indiagi President Amadi Manipuri Governor Landenaduna Lairiba Sing Mayumda Anjil Hanbiyu Loinana Miyoi Litsing Taruk Hena Relief Camda Wana Kanduna Lairiba Miyoi Chani Matakda Kuki Singna Angang Yauna Hatkrabani Mihat Pasingbu Logi Serak Piyu Handak laklamba BJP ki North East ki in charge Sambit Patrana TV ki interview amada haikibada no compromise with territorial integrity of Manipur haikibadu taramna oi loinana Manipur gi ngamkhaidi kaiba yaroi amasong Manipur da santi hanjil halu haukiba lising amaga chanipan kuntradagi lising amaga samapan hompugi manungda mapandagi sangsilakpa Kuki Zone Manipur gi ngamkhai thugaiba yaroi midomna separate administration tanba yaroi amasong Manipur da lengak paiba su yaroi loinana sarkar gi employee ki thabak singchu paifam thokte mitoki yumgi amgi patasu kakthalu haina Manipur imana India gi President da appeal tawri amasong NRC athubada chanhalu hairi Biren Pom Lautoki Basi crisis handle tawbada soibadagi nate BJP ki political strategy da convenient figure ama oina thabak tawrubagini MP Bimol Biren Chief Minister dagi Lautoki Basi mahana state asida thokliba crisis ase handle tawbada soibagi nate tasengna BJP ki political strategy da mahana convenient figure ama oina thabak tawrubagini haina Inner Manipur gi MP Angomcha Bimol akoi jamna kana yaningdaba phongdokre loinana union government na Manipur da president role thamjilakpachu kana yaningkidre MP Bimol akoi jamna Indian Express ta iba article amada Manipur da president thamnaba union government na laukiba firepu kana yaningdaba phongdokpaga loinana asigumba center government ki thorang asina hena Manipur da charangnaba phibam ama thoglaknabagi maram oikani hairi kumda lising ani kulhumdoidagi Manipur da irang asi hek horakpadagi ngasi fawba prime minister na Manipur da laktuna lamdam asigi phibam asi yengsinba aktrabasu mahangna prithvi gi leiba kaya da chatuna international matter da khusinaduna leiri Prime Minister Narendra Modi na parliament yauna tongan ba platform singda Manipur gi fibam phagalagle school college samadi office mahausa gumningthi na mathau tawri hairi amaromda Chief Minister N Biren bu Chief Minister dagi lokthokkiba sei mahana state asida thokliba crisis ati handle tawbada soibagi nate tasengna BJP gi political strategy ja mahangna convenient figure ama oina thabak tawrubagi ni hairi IAS Ganesh Kumar bu lebak asigi chief election commissioner gi thaupuankre Home Minister Amit Shah gi makhada thabak tawramlaba IAS officer Ganesh Kumar bu lebak asigi chief election commissioner gi fampuhankre Ganesh Kumar Kerala gi cadre da 1998 ki besta IAS fauduna lebak asigi cooperation Parliamentary Affairs amasong Defense fauna tongan ba department kayada secretary gi fampaiduna lebak asigi maruoiba thodang loduna lakraba miyoi amani Laibak asigi election commission EC gi nauna semba chana kanglon chanaba haukraba matungda anoba kanglon asigi makhada chief commissioner oina Kumar na ahanba oiragani Ganesh Kumar na lakadoriba mathangi Lok Sabha gi mikhal pangthoknabagi notification thokringai lising aniga kunmapan gi January 13 fawba EC gi fam pairagani Kumar na laibak asigi 13 suba CEC gi fam puringai lakadoriba lising aniga 13 ta Bihar Kerala amadi Puducherry gi assembly election yengsinbata natana Tamil Nadu amadi West Bengal gi pangthokadoriba election mahana yengsingani Indian Army na fakraga thiba khangkidaba miyoi kunmari gi achumba wild fanghalu fidam Kumja lising amaga chamapan marfudagi kumja lising aniga taranithoi fawbagi manungda Indian Army na fakraba matung thiba khangkidraba miyoi kunmari gi achumba wild fanghanaba honabada thodang lobinaba fidam na Manipur gi governor amadi chief secretary da taksilagli fidam na thadorokba cherol amada Government of India na Manipur da ahanbo oina Armed Forces Special Power Act 1958 hek thamlakpaga ahanbo oina kumda lising amaga chamapan marfur gi September kulhumdoida Indian Army gi taramanga suba JK Army na Imphal East ki Pebia Pandit Thongjo amasong Khongman Basikongdagi Thokchom Lokendro amasong Kangu Jam Loken ani bu faduna pukhraga ngasi fawba thiba fangkidraba matung kumda lising ani ga taranithoi fawbagi manungda punamiyoi kunmari Indian Army na fakraga ngasi fawba thiba khangdana leiri
ꯀꯨꯝꯖꯥ 1940ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗꯒꯤ ꯀꯨꯝꯖꯥ 2012 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯥꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯡꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯂꯤꯁ ꯄꯤꯔꯛꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯄꯥꯎ ꯐꯥꯎꯕꯤꯅꯅꯕꯁꯨ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ, ꯖꯦꯅꯦꯚꯥꯒꯤ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯦꯟꯐꯣꯔꯁ ꯗꯤꯁꯑꯦꯄꯤꯌꯔꯦꯟꯁꯀꯤ ꯑꯦꯛꯁꯄꯔꯠ ꯃꯦꯝꯕꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯃꯈꯣꯏꯗꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁꯖꯦꯁꯟ ꯄꯤꯕꯤꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯃꯤꯑꯣꯏ 12 ꯑꯁꯤꯕꯨ ꯊꯤꯕ ꯈꯪꯍꯟꯈꯤꯗꯕ ꯊꯧꯗꯣꯛꯇ ꯁꯦꯟꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯅꯕꯁꯨ ꯒꯕꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯧꯗꯕꯗꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯅꯤ, ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯅꯕ ꯊꯣꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯆꯥꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯇꯕꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯟꯖꯅꯕ ꯊꯣꯛꯂꯛꯈꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡ ꯁꯦꯟꯇꯔꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯥꯜꯍꯧꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯀꯦꯁꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯍꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯈꯔ ꯂꯥꯛꯄ ꯎꯔꯦ꯫ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯡ ꯐꯒꯠꯂꯛꯄ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯤꯕ ꯑꯃꯗꯤ ꯉꯁꯤꯃꯛ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯆꯥꯟꯗꯦꯜ, ꯇꯦꯡꯅꯧꯄꯥꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯆꯠꯅꯕ ꯊꯧꯔꯥꯡꯂꯝꯕꯗꯨ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯁꯠꯍꯟꯈꯤꯗꯕ ꯑꯁꯤꯕꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ PAPPMꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯄꯤꯄꯜ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯄꯤꯁ ꯑꯦꯟড ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯕꯣꯕꯤ ꯃꯩꯇꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯗ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯅꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ 5 ꯌꯥꯎꯕ ꯋꯥꯔꯣꯜꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ PAPPMꯅ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯄꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯣꯛꯇꯨꯅ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯅꯤꯡꯊꯤꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯍꯟꯕꯤꯌꯨ, ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯄꯤꯌꯨ, ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯉꯥꯛꯅꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯄꯥꯝꯃꯤ, ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯄꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯤꯌꯥꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯒꯗꯕꯅꯤ, ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯆꯔꯥꯡꯅꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯗ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯁꯤ ꯇꯣꯞ ꯗꯨꯁꯥꯔꯥ ꯈꯥꯕꯝ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯥꯔꯀꯦꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯦꯝꯇꯤ ꯃꯦꯔꯤ ꯀꯣꯝ IOAꯒꯤ ꯑꯦꯊ꯭ꯂꯤꯠ ꯀꯝꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯁꯛꯅꯥꯏꯔꯕꯤ ꯑꯃꯁꯨꯡ ꯇꯔꯨꯛꯂꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕꯤ ꯑꯦꯝꯇꯤ ꯃꯦꯔꯤ ꯀꯣꯝ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯊ꯭ꯂꯤꯠ ꯀꯝꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯐꯝ ꯑꯃꯗꯤ ꯁ꯭ꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯦꯛꯁꯄꯦꯛ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯗꯒꯤ ꯉꯔꯥꯡ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯃꯦꯔꯤ ꯀꯣꯝꯅ IOA ꯑꯦꯊ꯭ꯂꯤꯠ ꯕꯣꯗꯤ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤ ꯀꯣꯝꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯦꯊ꯭ꯂꯤꯠ ꯀꯝꯃꯤꯁꯟ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯑꯣꯏꯅ ꯄꯤꯁꯤꯟꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯏ, ꯃꯦꯔꯤ ꯀꯣꯝꯅ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯗ IOAꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯂꯤꯝꯄꯤꯛꯇꯁꯨ ꯆꯦꯗꯤ ꯃꯤꯁꯟꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫